Image PAODAM 9th tabiribasingbu yumnam Anuradha Debinai konuna krumjari housing maroiba PAODA yumdom khudingi miyoi amamang COVID-19 test tawragani haina Chief Minister N Birena haikre haukiba pung kunmari da Manipurda nauna COVID-19 positive oiba miyoi chanipanyankhaini thui thenakre miyoi tarana laicada sina laikidre amukona thobalgi khul marigi imung chaniga tarama thoida chana thangna bapolam singyen thokre loinana Prime Minister Narendra Modi na chial lawtuna oxygen pibagi matangda khananai nakre Housing Pausanona Pizadinga Mangoinana COVID-19 Laina Lichard as Bolan Tenabada, Equi Kudina, Togdang Lomina Duna Lichard as Maiteba Piduna, Landama Sitage, Mangan Kiduna, Equi Mosagi Punsida Hansanaba Honaresi. Lengan Satariba COVID-19 vaccination drive po, my Pahanaba drive acid Sarugiaduna vaccine Kapto Pio. Vaccination Matanga Lana Sanduli Besing, Tazabigano. Loinana, Lengan Pide Bachana Kalonsin. Yariba Makai Yum Dagi Satok Taba, Tangai Padabaki Satok Labaso, face masks, names of Upa, source and distancing Akpa, Miam Pundaba, Kusa Sapon Season Aduna Tuina Hamdo Pipa Natraga, hand sanitizer na Sengdopaka Wigano. House a Pausan on a Pizadi. Sterasigi Hal official Singna Lamdam Sigi, Yimtong Kudingi, Changlagani Amadi Imundagi Yam Drabada Mui Ama COVID-19 test Tauragani, Haina, Chief Minister and Birena Lau Tokre. Karigumba test riba mio ado COVID positive oiba thengnarabadi atei imungdu da leiriba mio singsu test tawgani wafama singasi Chief Minister na khwairamang kaithengi ima kaithen ahum amade temporary market ta pofam famli basing paktangna na hida kapthokpagi numinini chupna sathagadaba kem yangsin basapada mahana lauthokibani Chief Minister na makha taraduna hai Masigi Khongthang asi expert amadi health official singa ningthizana khanaraba matungda warep laukibani Hiram Sega Mari Lainana Atubada official order Amasu Tolagani Haike COVID-19 Laina Asi State Asida Sandurakta Nabalengang Haliba Jackson Taurangi Manung Chana Numidange Curfew Akanba Jackson Tauranga Loinang Silagani Pami Singa Chief Minister na Pongdo Kibada COVID Care Centers CCC Singda Laing Bagi Tabak Chathariba Patient Singda Makogi Imung Manungi Mio Natraga Attendant Amatana Changthuna Mating Pangmani Changbayaroi Aduga Patient Ki Imung Manungda Hospital Natraga CCC da Ladiba Patient Singidamak Zak Pirambadu Pihalaroi Maram Dilengang Namakoida Jak Piri Haiki Brazamiangi Cooperation Amade Support Niraduna Chief Minister na COVID-19 License Ase Thangana Bagidama Amade Tamtiraba Laina Asidagangak Tongnaba Miam Thoraktuna COVID vaccine Kaptopinabasu Apil Doragli District Administration Impal West Amadi Chief Medical Official Impal West na Sindunangasi July Gitang Mapanamade Hayang July Gitang Tara Nominini Chuna Sathagadaba Mass Vaccination Camp Yangsan Bagi Kongsat Aduda Advisor to Chief Minister Hal Dr. Sapam Ranjan Principal Secretary Hal V. Bumlumang Impal West DC TS Kiran Kumar Director Mahut TS Harikumar Chief Medical Officer Impal West Hal Department ke official sing amadi atay miyo kyasu sarugyaki. Thing is there just due to the overcrowding, just suddenly people have realizing the importance of the vaccination, and on huge number the vaccination people are coming up. That's why we are trying to regulate it, and nothing is there. Is the that is called COVID affected victims relief schemes like this. But that is a purely Chief Minister COVID victims relief fund. Tungda Chief Minister na Imphal East District ke Ibemsa High School Kabam Amade Mongzam Community Hall da Satakiba mass vaccination drive su yengsin ki. Family ki ana bam lay mat disak thin bala disak thila me sakre kari dogno ikhangre aduna any patient ki covid na ba ki patient amalay se masine family mata family ki oigera magi relatives ki ra mo oigera any manu bang oigera handa internet oroi hospital
hospital dagi or deputy commissioner concern dagi torkanda ekhoina moi chana basi pinuna phone State asida hoidaba COVID-19 laisada asi makatana sandurakliba asi control taunabagi tharang koina section 20 clause A of the Disaster Management Act 2005 ki bakada hana thamlamba athikba singdagi khara hongdoklaga Manipur gi district khudingda night curfew numidang pung taretagi mathang ayuki pung manga phaw thamlagadi toinana computer amasung mobile ge authorized service center sing grocery dukan sing na thong hangdaba numisingda ayuki pung taradagi nungthingi pung ani phaw hangba yagadi vegetable vendor amasung grocery shop sing de mamangi matogumna makhathana chathakigani haina chief secretary and chairman state executive committee government of Manipur Dr. Rajesh Kumar Nathurakpa cherolamana haide COVID-19 pandemic maraksida Manipurda haukiba pung kumarida nauna mioi chanipan yankhai ni thoi positive oiba thenare mioi tarana lekhidre nauna positive oiraba mioi chanipan yankhai ni thoi asit tharaga state asige apunba positive case masing lesing humbutra taruka kunthra ni thoi yore aduga lekhidabana mioi lesing amaga chani yankhai ma thoi sukre ngasi mioi lesing manga chambre test tauki masiga tharaga covid pandemic haurakpadagi ngasi phawda mioi langma pand lesing nifum doi chatruk marphutara taret test taukre Kaksing district ki oina ngarang July ki tang nipang gi nungtin pung ka ani dagi ngasi July ki tang mapan gi nungtel pung ani phawda district asige apunba mioi chamanga taram doi test tawbada mioi humphumanga covid positive oiba thenake mioi singasi lengang salaba testing center da mioi chamri ga yankhai mari test tawbada mioi nipumapan positive oiki aduga private hospital ani Ziban hospital da mioi nipumatoi test tawbada mioi mapan aduga ima hospital da mioi taranipan test tawbada mioi taret positive oranki Malingi oina COVID-19 positive case masing koti taranipan Laki yankhai manga lising yankhai mathoi chamanga yankhai mapan thenakre masigi manungda active case na mioi koti manga lakh marphudra mari lising kulumdoi chamanga yankhai mathoi recover tawkhibana koti tarani thoi lakumathoi lising taratret chatruk sumna adini aduga leikhidabana lakh nipu lising tara chamri sumna taruk sukre Malengi lebak singe manungda positive case masang khwaidagi wangba lebak asi case koti ahum lang niputaru lising humbutra taruk chanipat marputra taruk thengnaduna USA na hanba case koti ahum lakh taret lising yankhai ni toi chamapan yankhai thengnaduna India na ani suba aduga positive case koti ama lakh marphuma pant lising humpuni toi chatret humpuni toi thengnaduna Brazil na suba daleri India ge oinadi positive case masai lakh humpumathoi lising kuntramathoi chamapand humbutra taruk thengnaduna Maharashtra na hanba solaba state oire ani subana case lakh kuntra lising kumanga chamri humputaruk thengnaduna Kerala na amade case lakh kunipan lising humpumari chanipan nipunipan sukiduna Karnataka na homsuba state oire Amukona Lieutenant Chatharapa Chana Thangaba Yanthopagi Sarukama Oina Ngasisu Thawalgi Khul Marigi Imung Chaniga Taramathoida Nomagi Changtraba Yadaba Polam Sing Yanthokre Ngasi Yanthopagi Tharamaduda Tongan Tonganba Thawalgi Mapam Sing Amadi Thawal Laisang Temp Wangmataba Laisang Temp Awang Laikai Kelimakong Khong Manung Laisang Temp Thawdam Yaipo Visnu Naha Bamol Laikai Kekru Amadi Khangabo Khulakpam Laikai na Singbasingda Polam Sing Yanthokhe Hausak Pawda Amukona Yumthong Lisa Manga Chatipan Nipuni Toida Mateng Pangkre Ngasige Kongsatuda Amukogi Organization Secretary in charge Koisam Santos Maite Amadi All Thawang District United Clubs Organization ATDUC OG President Loitam Razent Sarugyaki COVID-19 laisat sandurakpa thingnana bagidamak matam sangna thamlakiba curfew asana maram oiduna awaba mayung nariba miyamda BJP Manipur Pradesh ke Vice President number 1 oidiba wabagai Assembly Constituency ke ex MLA Dr. Usam Debena angamba mating pangtuna lapge sarukama oina ngasi su wabagai kendra asige manung channa leiba wabagai thingel laikai amade kaidak makha laikai gi imung chatrikan nipuramda chana thangaba polam sengyen thugladuna mateng pangkre Dr. Usam Debena ngasi ayuk wabagai Education and Sporting Club WESC wabagai tingel laikai ga kusamnaraga club asina konba
maphamda imung chahunga humbudra romda public youth club PYC kairak khusan naraga kairak makhalai kai dalaiba imung chahunga humbudra romda cheng hawai alu tilho asathau thumna chingba nomagi sangdraba yadaba polam singen thoki Dr. Usamda Devena Pongdorakpada COVID-19 ge ani suba webna maram oiduna thabak suba nomba chatpa yadabagi miyamna awaba mayongnariba asida ngambam mateng pangjaba oina wabaga kendra ge tungan tongama mafam singda chana thanaba polam sing yanthok sabani Hauzik Pawada Kendra asigi manung chana leiba maibam konzil uchiwa wangma wabagai amasung kairak ki tungan ba Laikai Singh Mantak Amade Kaksange Mapam Karage Yauna Sarana Imong Lisamanga Tamanga Romda Jana Tanga Bayan Tokre Makata Nasu Atay Walhoriba Mapam Singda Pangnaba Hunazari Haiki Hauzik Pawada Koi Conference Sida Ai Sagi Saitagi Ai Dangam Zaba Yentor Pasi Sarana Koi Yum Lising Manga Sama Gumba Koi Sudala Ada Hujikti Akoi Tingelekai Ubai Tingelekai Yuiba Sumba Jaga Sida Koi nang si yen jagadabasi na sarana yum sohungi patak samri mayanakna koi yen jagani aduga sumlaba jaga si loyaka dasu koi kairak makhale kai dasu koi yum samri ji mathakta koi ye thokchagani aduga walhoriba mayam singa sisu ai isagi saitegi ngamjaba adum mateng loina bak tokjagani aduga makhata na sumlaba covid chaithing asi nang jiba mafam khudimakta ai makhata na ai isagi saitegi ngamjaba mateng pangna badum hona jagani COVID-19 ge ani suba web asina subam nompham khangdana yumdage mapan thokpa yadana matam sangna leirakpa sina maram boiraga awaba kham thengna mayongna riba lamsang kendra gi yumthong singda nomuda sangtraba yadaba chanaba polam sing tengbang bagi makat satharakpa oina ngasi su LJP state unit ke general secretary su oiriba susan worker kundrapang kanba maiteina awang wabagai khongampat kunau amadi Kachikul gi yumthong singda tengbang polam club sing amadi LJP but level committee singa loina na kusana kre masida sunatana kendra asida covid positive oiba nongmanomage hengalakuna containment zone to oina lakthoklaba yumthong singdasu chanaba polam sing lepalaitana yentorakpagi damak kunrapang kanba maitei botawiman khangba ulakpaga loina na tagatpa phongdona dakle District Administration Thauban District Health Society Thaubal Khangabo Assembly Constituency ge MLA o Surja Kumar amadi Thaubal Assembly Constituency ge MLA o Ibobi ge Miang Makada COVID Task Force Atopam Village na Sinduna Atopam Khulge Manungda Numit Tarungni Chumna Satharakhiba Mass COVID Vaccination Program Sengka amadi Thaubal Ningombamda Chathariba Maridak Suba Vaccination Program ngasi MLA Surja Kumar na koina satuna yang singkre amadi doctors staff sing amadi volunteer sing da masks sanitizer sing tengbang kre atopam makhada chathariba vaccination program yang siladuna MLA Surja Kumar na hai WHO na amadi India ki medical experts sing na phongdorakpagi matugi ina COVID-19 ge anoba variant lagliba sing asi aikoina Layung asidage amutang mapung phana pahlaba matung makatana laktanaba honagadabane amatang ngairaba ngaktongnaba upay si COVID vaccine kaptokpa asini tahi tarani pangi mathak vaccine kapkadabane haibanina miyoi kaya yamna vaccine kapbage haibasi khangdopaluna thokte khangabo assembly constituency ge oina voter list kuntra taruk leibada Hauzik Pawada Sumdage Mio Lising Tarahum Duka Kable Mio Lising Kunitoi Kaptaba Tengnare Kabau Daba Singasina Amuk Sandurakpa Toklabadi Hena Kudung Tiningai Oibana Walhoriba Miamna Manipurge Miamna Vaccine Ase Isage Amadi Miamge Kalaga Kaptopio Haina Emelena Apil Taurakli aduga yaringe maximum akoi vaccination kapuknaba akoi mutang hona minasi haiduna maruina Manipur ki praja sing adu maruina ahaki kendra da laibiriba angabo kendra da laibiriba praja sing da appeal tawjari karigino hayo matamda WHO na India ki medical experts sing na sida only akoi gi sida COVID-19 se ano variant laiba makhan lai sing se akoi na miyoi besina thengara matung da COVID-19 je sada laikai da kundal lehendra matung da variant ano sing se laoi durgane ba aduna the only protective measure sida COVID-19 jinga kupna haidagi maru webasi
vaccination tokpa haibisina experts singna WHO ki guideline ni makhala masi thuna tawina ba haiduna hai Sibong Kudeng Thabi Village Authority, Sibong Kudeng Thabi Youth Club, Amadi Sibong Kudeng Thabi Women Development Organization na District Administration Technopol Maru Aina DC Pravin Bo Sibong Kudeng Thabi Khulge Vaccine Kapa Yaraba Mui Kudima Vaccine Kapta Bagaloina Hida Kapa the Sankasing Panganbaki the Magtagalagle Lupsingasina Dr. Sweetie Thangio MD Microbiolosis Pusu Hidak Ase Kaptopada Mi Paiba Pongaramba Amadi Chinaramba Mioishing Busu Hidak Sigi Kanapasang Kanganduna Mangat PB Bagi Dabaktaso Haninga Latana Tagali Haina as Kudeng Thabe Village Moria Subdivision Technopon District Timna Thadropa Jerolamana Pondoragle Sangnai Raba Manipur ge artist Miyamna Nababolum Haraga Kangnaba Ningthozam Nabachandrana Haukiba Yumsakai Sanumita Kolkata da Leba Rabindranath Tagore International Institute of Cardiac Science da Laikidabada DM College Alumni Association na Awapapungdokre Mahak Song and Drama Vision New Delhi Ministry of Information and Broadcasting Government of India ge Director ge Thaupurambatanatana DM College Alumni Association ge Executive Members oiranke Mana Laikidabada online ge Kutangda minute ani to minute laiduna Awaba Pungdo Kibakaloinana Lehoriba Imang Madungi Awabadasu Sadugyazadi Hana Association Asaki President and Ibohol Singana Presta Thadropa Cherolamada Haidi Manipur Police na war against drug ke Mayokta Sangsilba Kongsang Manung Channa Impal West ke Commando ge Sub Inspector Birlana Luchingba Kangbuna Ngasi Ayupung Nipanom Tabada DIC Liquor Liter Chamaga Humbutra Nitorum Pagat Kre Commando Kangbu Aduna Tera Bazar Sapam Lekai Daleba Yumba Amada Thiba Humba Chatabada DIC Liquor Singasi Wahingbam Borajau Chahin Nipuma Pandage Pagat Pane Haina Pondorakle Pagalaba Polam Sigaloidana Makataba Aingi Tabag Lokanaba Excise Department Sinakre Haide Paso Part 2 Makalekai Daleba Social Worker WDT Chandrana Lomi Miamge Kalaga Pungjau Makonge Lokong Sing Tengbaki Tabak Satakre Pungjau Makong Dam Pasoi Part 1 Langsingi Akoiba Haino Bok Taubung Kong Singba Maru Eba Lokong Sing Punzinba Asina Maram Oidaga Ising Europangam Dabana Lokong Sing Lo Ubayadre Maram Asina Maike Asonda Lady Balong Missingi Kalaga Maru Eba Mapama Ama Oiba Pungjau Makonge Dam Asigi Lokong Sing Tengbaki Tabak Satabane Ngasi Lokong Tengba Asina Maram Oidaga Maike Asonge Lomi Singi Awaba Karamakai Koknaba Ngamlagani Haina Dines Tampongdoki Langsing Maningi area, Amadi, Haino Koki area, Amusong Pasoi Manung Party, Koki area, Maru, but Lokum Sing a sea of Sing from the Valley, Low to Bundy, other than later, Aduna, Canaraga, Sing to Karana for a city has to be Canara Haraga for Lokum, a city and Japanese Dom Honga for the Dama taking a massive of the canal say, and then Maramurana, City, Sendoxi, Hadana, Canada, Lebakasige oxygen pibagi matangda kananainabagi meeting ka ama Prime Minister Narendra Modi na chair logduna pangthokre PSA oxygen plant ke maramda official signal meeting da pongdokibada PSA oxygen lebaksigi states amadi district singda pigadi Prime Minister cares ke khudangda PSA oxygen da plant sang thabak howbaga oxygen bed lakh marige bed sing lairagani Oxygen plant singka adu hek ngamle mamakai athubada loishtaba Prime Minister Modi na official singda haike oxygen plants maintenance amasung operation tawnaba hospital staff ke training ke wafam da official singna pongdo kibada mioi lising ni panom da training pinaba honari Secretary to Prime Minister Cabinet Secretary Health amadi Secretary Mahut Nachangbasu meeting duda sarugake Bangladesh ke Dhaka manake Narayanganj ke Rupgansta Leiba Limon ge factory amada bai chakpage thongdukta lekhidaba mi ge masing yangkhaini thu sukre asiba haksang nipuma pandi phangmangam kre mai chaklaba dalant adudage masa kanjana basong thabage thongdukta mi hom sekhi
Mi kanbagi thabak kana chathari sibagi masing hangalakhi hairi maton taruk wangba dalant adu sagun chenge numidang da sauraba mai adu chakpa haurakibani ngasi ayuk angan bada fire service department na mai adu mutharpangam ki soglaba miyosing adu Rupkans da leiba Dhaka Medical College Hospital amasung US Bangla Medical College Hospital na laikanari mai chalakibagi maram khangmangam nadir hairi Hauzik aroibada maroiba pau amane pizari yumdong khudingi miyoi amamang COVID-19 test tawragani haina se minister NBD na haikre haukiba pung kunmari da Manipur da nauna COVID-19 positive oiba miyoi chanipanyang khaini thui thenakre miyoi tarana laicada sina laikidre amukona thobalgi khul marigi imung chaniga tarama thoida chana thangna bapolam singyen thokre loinana Prime Minister Narendra Modi na chial lawduna oxygen pibagi matangda khana nainakre Image PAODAM ngasigi di matang sidaloy jare miyang tabiri bisungba amukahna kurumjare